ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯌꯦꯛ ꯁꯂꯥꯏ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯄꯨꯊꯣꯛꯆꯕ ꯕ꯭ꯔꯖꯦꯟꯗ꯭ꯔ ꯁꯔꯃ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ꯫ ꯄꯨꯊꯣꯛꯆꯕꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯤ꯫ ꯕꯤꯒ꯭ꯌꯥꯟꯅ ꯐꯅ ꯆꯥꯎꯈꯠꯂꯕꯁꯨ ꯃꯩꯍꯧꯔꯣꯜꯗꯒꯤ ꯆꯠꯅꯔꯝꯂꯕ ꯄꯣꯔꯝꯗꯤ ꯀꯥꯏꯕ ꯏꯌꯥ ꯌꯥꯗꯅ ꯃꯃꯥꯡꯉꯩꯗꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯠꯅꯔꯝꯕ ꯌꯦꯛ ꯁꯂꯥꯏꯗ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯕꯤꯔꯝꯕꯁꯤꯃꯛ ꯂꯥꯏꯒꯤ ꯄꯥꯎꯇꯥꯛ ꯑꯣꯏꯔꯔꯦ꯫ ꯌꯦꯛ ꯁꯂꯥꯏ ꯍꯥꯏꯕ ꯑꯁꯤꯃꯛ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯃꯤ ꯈꯨꯗꯤꯡ ꯃꯔꯨꯑꯣꯏꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯅꯍꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯅ ꯈꯪꯕꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯃꯁꯨꯗ ꯋꯥꯔꯛꯄ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯃꯔꯝ ꯑꯣꯏꯔꯔꯦ꯫ ꯌꯦꯛ ꯁꯂꯥꯏꯗ ꯇꯔꯦꯠ ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯆꯥꯗꯥ ꯅꯧꯗꯥ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯝꯕꯁꯤ ꯃꯥꯟꯅꯕ ꯌꯦꯛ ꯁꯂꯥꯏꯗ ꯂꯧꯅꯕ ꯌꯥꯗꯦ꯫ ꯌꯦꯛꯀ ꯂꯧꯅꯗꯨꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯕꯗꯒꯤ ꯃꯆꯥ ꯃꯋꯥ ꯄꯨꯟꯁꯤꯗꯕ, ꯃꯆꯥ ꯃꯁꯨꯗ ꯁꯣꯏꯅꯥꯏꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯐꯠꯇꯕ ꯀꯌꯥꯁꯨ ꯎꯕ ꯐꯪꯅꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯗ ꯄꯥꯊꯣꯛꯇꯨꯅ ꯈꯪꯍꯟꯖꯔꯤ꯫ ꯁꯤꯗꯕ ꯃꯄꯨꯒꯤ ꯍꯛꯆꯥꯡ ꯀꯌꯥꯗꯒꯤ ꯄꯨꯊꯣꯛꯈꯤꯕ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯃꯛ ꯄꯥꯈꯪꯕꯅ ꯄꯥꯟꯅꯗꯨꯅ ꯃꯆꯥꯅꯤꯄꯥ ꯇꯔꯦꯠ ꯄꯣꯛꯈꯤꯕ ꯈꯥꯏꯈꯤꯕ ꯂꯨꯞ ꯑꯁꯤꯕꯨ ꯁꯂꯥꯏ ꯇꯔꯦꯠ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯂꯨꯞ ꯇꯔꯦꯠ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯃꯉꯥꯡ, ꯑꯅꯤꯁꯨꯕꯗ ꯂꯨꯋꯥꯡ, ꯑꯍꯨꯝꯁꯨꯕꯗ ꯈꯨꯃꯟ, ꯃꯔꯤꯁꯨꯕꯗ ꯑꯉꯣꯝ, ꯃꯉꯥꯁꯨꯕꯗ ꯃꯣꯏꯔꯥꯡ, ꯇꯔꯨꯛꯁꯨꯕꯗ ꯈꯥ ꯉꯥꯟꯕ, ꯇꯔꯦꯠꯁꯨꯕꯗ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝ ꯅꯠꯇ꯭ꯔꯒ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯂꯧꯕꯤꯔꯁꯤ ꯃꯉꯥꯡ ꯌꯦꯛ꯫ ꯑꯥꯅ ꯍꯧꯕꯁꯤꯡꯗ ꯑꯈꯣꯡꯕꯟ, ꯑꯁꯨꯔꯥꯝ, ꯑꯇꯣꯝ, ꯑꯍꯟꯊꯦꯝ, ꯑꯈꯣꯞ, ꯑꯌꯦꯛꯄꯝ, ꯑꯍꯩꯕꯝ꯫ ꯏꯅ ꯍꯧꯕꯁꯤꯡꯗ ꯏꯛꯋꯥꯟꯊꯦꯝ, ꯏꯈꯣꯏꯁꯪꯕꯝ, ꯏꯔꯣꯝ, ꯏꯔꯣꯝꯁꯤꯅꯥꯝ, ꯏꯔꯦꯡꯕꯝ, ꯏꯔꯨꯝꯕꯝ, ꯏꯔꯨꯡꯕꯝ, ꯏꯁꯦꯟꯕꯝ, ꯏꯄꯨꯁꯪꯕꯝ꯫ ꯎꯅ ꯍꯧꯕꯗ ꯎꯔꯤꯈꯤꯟꯕꯝ, ꯎꯔꯤꯛꯈꯤꯟꯕꯝ, ꯎꯔꯤꯄꯝ, ꯎꯁꯝ꯫ ꯀꯥꯅ ꯍꯧꯕꯗ ꯀꯥꯏꯁꯝ, ꯀꯥꯡꯉꯕꯝ, ꯀꯥꯡꯉꯁꯟꯕꯝ, ꯀꯥꯡꯉꯁꯪꯕꯝ, ꯀꯥꯝꯕꯝ, ꯀꯥꯡꯉꯨꯖꯝ, ꯀꯩꯌꯦꯟꯄꯥꯏꯕꯝ, ꯀꯩꯊꯦꯜꯂꯥꯛꯄꯝ, ꯀꯩꯊꯦꯜꯄꯥꯜꯇꯥꯕꯝ, ꯀꯩꯔꯦꯟꯁꯪꯕꯝ, ꯀꯦꯁꯥꯟ, ꯀꯣꯟꯁꯝ, ꯀꯣꯡꯉꯁꯝ, ꯀꯣꯡꯕꯝ, ꯀꯣꯡꯕꯖꯝ, ꯀꯣꯡꯉꯕꯝ, ꯀꯣꯟꯊꯥꯍꯥꯎꯕꯝ꯫ ꯈꯥꯅ ꯍꯧꯕꯗ ꯈꯝꯅꯥꯝ, ꯈꯝꯂꯥꯟꯕꯁꯪꯕꯝ, ꯈꯪꯖ꯭ꯔꯥꯛꯄꯝ, ꯈꯨꯔꯤꯌꯦꯟꯕꯝ, ꯈꯨꯖꯥꯍꯨꯟꯕꯝ, ꯈꯨꯟꯗꯣꯝ, ꯈꯨꯟꯗ꯭ꯔꯥꯛꯄꯝ, ꯈꯣꯡꯅꯥꯝ, ꯈꯣꯏꯗꯣꯡꯕꯝ, ꯈꯣꯏꯁꯅꯥꯝ, ꯈꯣꯏꯅꯨꯖꯝ, ꯈꯣꯏꯔꯦꯝ, ꯈꯨꯟꯖꯥꯝ, ꯈꯨꯝꯅꯥꯂꯟꯕꯝ, ꯈꯨꯃꯟꯆꯔꯥꯛꯄꯝ, ꯈꯨꯔꯥꯏꯂꯥꯛꯄꯝ, ꯈ꯭ꯋꯥꯏꯔꯥꯛꯄꯝ, ꯈꯨꯃꯟ ꯀꯩꯔꯥꯛꯄꯝ꯫ ꯉꯥꯅ ꯍꯧꯕꯗ ꯉꯥꯉꯣꯝ ꯅꯠꯇ꯭ꯔꯒ ꯉꯥꯉꯣꯝ, ꯉꯥꯊꯦꯝ, ꯉꯥꯡꯈꯔꯨꯡꯕꯝ, ꯉꯥꯉꯣꯝ ꯌꯨꯝꯗꯥꯡꯕꯝ꯫ ꯆꯥꯅ ꯍꯧꯕꯗ ꯆꯅꯝꯕꯝ, ꯆꯪꯅꯤꯡꯁꯟꯕꯝ, ꯆꯔꯥꯏꯃꯌꯨꯝ, ꯆꯪꯅꯤꯡꯍꯟꯕꯝ, ꯆꯀꯥꯃꯌꯨꯝ, ꯆꯅꯝ, ꯆꯅꯝꯕꯝ, ꯆꯥꯟꯖꯟꯕꯝ, ꯆꯔꯣꯏꯕꯝ, ꯆꯤꯡꯈꯝ, ꯆꯤꯔꯣꯝ, ꯆꯦꯔꯣꯝ, ꯆꯣꯟꯖꯣꯟꯕꯝ, ꯆꯣꯔꯤꯕꯝ, ꯆꯣꯡꯈꯥꯝ ꯅꯤꯡꯊꯧꯖꯝ꯫ ꯇꯥꯅ ꯍꯧꯕꯗ ꯇꯥꯏꯖꯝ, ꯇꯥꯏꯃꯆꯝ, ꯇꯥꯏꯕꯪꯖꯝ, ꯇꯥꯏꯖꯝ, ꯇꯥꯌꯦꯟꯖꯝ, ꯇꯣꯏꯕꯤꯖꯝ, ꯇꯣꯟꯕꯝ, ꯇꯣꯅꯝꯕꯝ, ꯇꯦꯟꯁꯨꯕꯝ, ꯇꯈꯦꯂꯝꯕꯝ꯫ ꯊꯥꯅ ꯍꯧꯕꯗ ꯊꯥꯡꯒꯪꯁꯥꯕꯝ, ꯊꯤꯡꯅꯥꯝ, ꯊꯤꯡꯌꯥꯝ, ꯊꯣꯡꯀꯥꯞꯄꯝ, ꯊꯣꯡꯒꯕꯝ, ꯊꯣꯡꯒ꯭ꯔꯥꯇꯥꯕꯝ, ꯊꯧꯗꯥꯝ, ꯊꯣꯡꯒ꯭ꯔꯥꯝ, ꯊꯥꯡꯒꯁꯥꯕꯝ, ꯊꯧꯗꯥꯝ꯫ ꯅꯥꯅ ꯍꯧꯕꯗ ꯅꯣꯡꯗꯝ, ꯅꯥꯎꯊꯦꯝ, ꯅꯥꯟꯗꯩꯕꯝ, ꯅꯥꯀꯝꯕꯝ, ꯅꯥꯎꯔꯦꯝ, ꯅꯃꯣꯏꯖꯝ, ꯅꯥꯎꯔꯣꯏꯕꯝ, ꯅꯥꯏꯃꯣꯏꯖꯝ, ꯅꯥꯎꯀꯣꯟꯁꯪꯕꯝ, ꯅꯥꯃꯣꯏꯔꯥꯛꯄꯝ, ꯅꯥꯃꯩꯔꯥꯛꯄꯝ, ꯅꯍꯥꯛꯄꯝ, ꯅꯤꯡꯊꯧꯖꯝ, ꯅꯣꯡꯊꯧꯖꯝ, ꯅꯣꯡꯊꯣꯡꯕꯝ, ꯅꯣꯡꯃꯩꯀꯥꯞꯄꯝ, ꯅꯧꯂꯝ, ꯃꯌꯥꯡꯂꯝꯕꯨ ꯃꯇꯨꯝ, ꯅꯨꯃꯤꯠꯂꯩꯃꯁꯪꯕꯝ꯫ ꯄꯥꯅ ꯍꯧꯕꯗ ꯄꯨꯊꯦꯝ, ꯄꯨꯅꯝ, ꯄꯥꯎꯅꯝ, ꯄꯥꯎꯄꯝ, ꯄꯦꯕꯝ, ꯄꯧꯅꯝ, ꯄꯦꯖꯤꯃꯌꯨꯝ꯫ ꯐꯥꯅ ꯍꯧꯕꯗ ꯐꯝꯗꯣꯝ, ꯐꯥꯏꯔꯦꯝꯕꯝ, ꯐꯥꯟꯖꯧꯕꯝ, ꯐꯤꯆꯝ, ꯐꯤꯖꯝ, ꯐꯨꯔꯤꯠꯁꯥꯕꯝ, ꯐꯤꯂꯦꯝ, ꯐꯦꯂꯦꯝ, ꯐꯧꯔꯨꯡꯕꯝ, ꯐꯤꯖꯕꯤꯕꯝ꯫ ꯃꯥꯅ ꯍꯧꯕꯗ ꯃꯌꯥꯡꯂꯥꯡꯕꯝ, ꯃꯣꯏꯆꯝ, ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯃꯌꯨꯝ, ꯃꯨꯇꯨꯝ, ꯃꯣꯏꯕꯨꯡꯂꯣꯛꯄꯝ, ꯃꯥꯏꯔꯦꯟꯕꯝ꯫ ꯌꯥꯅ ꯍꯧꯕꯗ ꯌꯥꯉꯪꯕꯝ, ꯌꯥꯡꯅꯨꯌꯩꯕꯝ, ꯌꯥꯉꯧꯕꯝ, ꯌꯥꯉꯧꯌꯦꯡꯕꯝ, ꯌꯦꯡꯈꯣꯝ, ꯌꯥꯏꯁꯀꯨꯜꯂꯥꯛꯄꯝ, ꯌꯦꯟꯀꯣꯛꯄꯝ,
ꯌꯦꯟꯂꯥꯝ ꯌꯦꯜꯋꯥꯝ ꯌꯨꯝꯈꯥꯏꯕꯝ ꯌꯨꯝꯅꯥꯝ ꯌꯥꯉꯧ ꯌꯩꯕꯝ ꯌꯦꯟꯁꯝꯕꯝ ꯌꯦꯟꯀꯣꯛꯄꯝ ꯈꯖꯥꯛꯄꯝ ꯈꯨꯝꯅꯥꯝ ꯈꯨꯝꯅꯥꯝ ꯁꯣꯔꯦꯟꯁꯟꯕꯝ ꯌꯨꯝꯅꯥꯝ ꯀꯣꯟꯁꯝ ꯂꯥꯅ ꯍꯧꯕꯗ ꯂꯝꯂꯩꯔꯥꯛꯄꯝ ꯂꯥꯏꯀꯪꯕꯝ ꯂꯥꯏꯆꯟꯕꯝ ꯂꯥꯡꯄꯣꯛꯂꯥꯛꯄꯝ ꯂꯥꯏꯇꯥꯝ ꯂꯥꯏꯇꯣꯟꯖꯝ ꯂꯥꯏꯁ꯭ꯔꯝ ꯂꯥꯏꯁꯪꯕꯝ ꯂꯥꯟꯊꯦꯝ ꯂꯤꯎꯁꯪꯕꯝ ꯂꯤꯎꯁꯨꯡꯕꯝ ꯂꯩꯆꯣꯟꯕꯝ ꯂꯩꯃꯁꯪꯕꯝ ꯂꯩꯃꯄꯣꯛꯄꯝ ꯂꯩꯃꯌꯣꯛꯄꯝ ꯂꯩꯎꯁꯨꯡꯕꯝ ꯂꯨꯀ꯭ꯔꯥꯝ ꯂꯩꯁꯦꯝꯕꯝ ꯂꯩꯃ꯭ꯔꯥꯝ ꯂꯣꯏꯇꯥꯝ ꯂꯣꯏꯇꯣꯡꯕꯝ ꯂꯧꯔꯥꯡꯕꯝ ꯂꯧꯀ꯭ꯔꯥꯛꯄꯝ ꯂꯧꯔꯦꯝꯕꯝ ꯂꯧꯔꯤꯌꯥꯟ ꯂꯦꯝꯕꯥꯝ ꯂꯧꯔꯨꯡꯕꯝ ꯂꯧꯁꯝꯕꯝ ꯂꯩꯁꯣꯡꯕꯝ ꯋꯥꯅ ꯍꯧꯕꯗ ꯋꯥꯏꯈꯣꯝ ꯋꯥꯡꯈꯩꯔꯥꯛꯄꯝ ꯋꯥꯡꯈꯩꯃꯌꯨꯝ ꯋꯥꯏꯔꯥꯛꯄꯝ ꯋꯥꯡꯈꯩ ꯐꯝꯂꯥꯝꯕꯝ ꯋꯥꯡꯈꯩ ꯐꯝꯗꯣꯟꯕꯝ ꯋꯥꯡꯈꯩ ꯂꯧꯔꯨꯡꯕꯝ ꯋꯥꯡꯈꯔꯥꯛꯄꯝ ꯋꯥꯔꯦꯞꯄꯝ ꯋꯥꯏꯔꯣꯝ ꯋꯥꯔꯦꯝꯕꯝ ꯅꯠꯇ꯭ꯔꯒ ꯋꯥꯔꯦꯞꯄꯝ ꯁꯥꯅ ꯍꯧꯕꯗ ꯁꯟꯁꯝ ꯁꯟꯕꯥꯝ ꯁꯟꯁꯤꯟꯕꯝ ꯁꯒꯣꯜꯁꯦꯝ ꯁꯒꯣꯜꯍꯟꯖꯕꯝ ꯁꯉꯥꯏꯁꯦꯝ ꯁꯪꯁꯦꯝ ꯁꯪꯁꯦꯜꯃꯌꯨꯝ ꯁꯉꯥꯏꯁꯟꯕꯝ ꯁꯥꯏꯈꯣꯝ ꯁꯥꯄꯝ ꯁꯥꯏꯔꯦꯝ ꯁꯅꯧꯖꯝ ꯁꯥꯊꯣꯛꯄꯝ ꯁꯔꯨꯡꯕꯝ ꯁꯅꯥꯁꯥꯕꯝ ꯁꯅꯥꯋꯥꯏꯕꯝ ꯁꯤꯡꯈꯥꯝ ꯁꯤꯡꯈꯥꯔꯥꯝ ꯁꯤꯡꯈꯥꯡꯕꯝ ꯁꯤꯡꯈꯨꯕꯥꯝ ꯁꯤꯅꯥꯝ ꯁꯤꯡꯉꯥꯝ ꯁꯤꯡꯒꯥꯝ ꯁꯦꯔꯥꯝ ꯁꯣꯌꯥꯝ ꯁꯣꯔꯦꯟꯁꯪꯕꯝ ꯁꯣꯔꯥꯝ ꯁꯧꯒ꯭ꯔꯥꯛꯄꯝ ꯁꯨꯈꯥꯝ ꯁꯇꯣꯛꯄꯝ ꯁꯟꯖꯝ ꯍꯥꯅ ꯍꯧꯕꯗ ꯍꯛꯋꯥꯟꯊꯦꯝ ꯍꯌꯤꯡꯊꯦꯝ ꯍꯥꯎꯈꯣꯝ ꯍꯥꯎꯗꯩꯖꯝ ꯍꯤꯔꯣꯝ ꯍꯦꯝꯅꯥꯝ ꯍꯣꯗꯥꯝ ꯍꯣꯗꯥꯝ ꯃꯉꯥꯊꯦꯝ ꯍꯩꯔꯥꯡꯊꯣꯛꯆꯝ ꯍꯩꯔꯥꯡꯈꯣꯟꯖꯝ ꯍꯦꯔꯣꯝ ꯍꯩꯔꯥꯡ ꯂꯩꯁꯪꯕꯝ ꯍꯩꯕꯤ ꯊꯥꯕꯝ ꯍꯩꯁꯅꯥꯝ ꯍꯨꯏꯔꯦꯝ ꯍꯨꯏꯔꯣꯡꯕꯝ ꯍꯨꯏꯗ꯭ꯔꯣꯝ ꯉꯁꯤ ꯑꯣꯏꯔꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯗ ꯀꯔꯝꯕ ꯌꯦꯛ ꯁꯂꯥꯏꯒꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯇꯥꯛꯄꯤꯔꯝꯃꯨ